Manipur gi mafam ayambada leptana churakkiba nongna maram oiraga Manipur gi maru oiba turel sing imai yauna loktak pat ki imai wangkhalakpadagi ising ichaw tholakpa yabagi akiba phibam malakpadagi ngasidagi Ithai Barrage ki gate Ahum Hangdokpa Houkhre NSPC gi makhada leiriba Ithai Barrage ki gate manga leibagi manungda ngasi ayuki pung 12 minute kun rom tabadagi gate number 3 ahanba oina hangdoktuna ising thaba hokhi madugi matung ayuk manga makhai The gate number 2 amadi 4 hangdokhibadagi hauzik hana upstream da leramba isingki imaidagi feet anirom mayeng tathakre hairi ngasi ayuk anganbadagi hauna Ithai Barrage ki ising thaba haukiba sida Barrage asigi imai asi hauzik upstream da cubic meter chatred hufumapan dasmik ani mapan amadi downstream da na cubic meter chatred hufumanga dasmik nipan sino da leiri Panbayay, nong leptana churakhiba sina maram oiraga Ithai Barrage asigi gate number 5 ki mathakta tha asigi kuntaretagi overflow tawduna leirakpadagi Barrage asigi manang nakpa miyami pukningda ising ichaw thulakadra haibagi chawlami paiba kaya leirakhibani amadi maikai kayadagi Ithai Barrage hangdok haningbagi kholaw kaya leinarakibani su launarakibasu leikrabani Nahan tang kun taretagi hauna khoi hariba gate singase overflow oire aduna matam sare ngade isingge thadok piu na aduki matan haijabani adubu NSPC gi maike tabi balaite aduna haujiti yango aduki matek isingse kayamu yamna overflow oire ga babu yango gate number 1 2 3 ngarang nungmidangi pung amada gate number 3 asi sumnagi 10 cm singkhatpa hururaga akhoi line je yagidaba amadi akhoi department gi lairiba generator je yagidabadagi akhoi chikhapa yade du hujik ngarang ahing chupa khana sema matungda hujik che akhoi sema loytuna gate singe makhata na chikhana nabagi damakta project silent khongba hore do makhata ba update pijara ke